Lakkadouriba general election da party ama hektana mitop singda ticket piragumsi RPI atwalegi oinasu illegal immigrants singda ticket piroi illegal immigrants singna administration da yauslakduna illegal gi oiba thabak kaya tawrakadaba pumnamaktagi miyam seksinminasi khangausi haina Republican Party of India RPI atwalegi National Secretary Mahesor Thongnawjomna phongdorakle Kaisampata laiba Mahesor gi yumda pangthokiba pawgi mifamda wafam asi phongdoladuna mahana makha taraduna hai hauzik chathagani haina tawriba English nganiga kuntaret ki census operation asi NRC 1951 sizinaduna mitop khandoklaba census operation chathagadabani census operation asi NRC tawduna chathagiba tarabadi illegal immigrants singi law na yaba citizen ama oikragani amadi yalhomi singda asoba saitheng ama piragani Maramaduna RPI gi Maikei dagi NRC English singamaga chamapan yankai mathoi mapungphana sijinaraga illegal immigrant khantoaga census listing aniga kuntaret ki operation haugadabani NRC listing ama chamapan yankai mathoi asi Manipur gi ahan boina kumjal listing ama chamapan yankai mathoi da NRC tawbagi sem saba haukrabani Maruina census listing ama chamapan yankai mathoi gi sading haukre NRC listing ama chamapan yankai mathoi gi sem saba haukre haibasi RB Bagaiwala gi Census of India 1951 volume 11 Assam Manipur amadi Tripura gi section da phajana mayek sengna iraga khangalabani kumja listing ama chamapan nifu mari da su state lengaka all Manipur students union ga project piraduna NRC listing ama chamapan yankai mathoi census report 1951 village directory 1951 amadi electoral roll 1948 sizinaraga mitop sing khandokpa hauragani haibagi agreement ama sign tawkhiba leirabani adubo hauzik fawba implement tawba haudriba mitop khandokpa haudriba si karigino haiba asobo hangama oiri pending sing asina illegal immigrants singi issue asoba ma oihalibasi haiba wafam thamki loinana hauzi election gi matam su naksilakle amadi NRC tawdungai census tawba yaroi haina miyam gi oiba khongjang sangsina confusion stage da adum thamkiba taragadi illegal immigrants singi maraktagi bot lab ke haina thoklakloi haningai leite amadi karigumba illegal immigrants singna administration da yausilaga makhatana illegal oiba thabak kaya ama tawraklagadi yalhomi miyam da asoba khudong sadaba ma soidana mayoknagani haiba thazai maramaduna NRC tawdri fawba mitop sing khandoktriba fawba party gi mi singna su ticket piroidabani RPI gi Maikei dagidi illegal immigrants singda ticket amata piroi haiki maramaduna tungda lakadaba illegal immigrants singna tawrakadaba illegal thabak singa dugu khallaga lairiba topa party singna su illegal immigrants singda party ticket pibidanaba appeal tawrakli citizenship phanginaba administration se pungchai chainaba yelomi miyamda achauba problem am oinaba se makoi masan administration yausallamina achau problem ma la ani aduna husi election da su koi illegal immigrants miyam khadokri bodi NRC 1951 tawdri bodi election si da su akoina hitang problem lai basing si di akoi gi party sing sin su ticket piroi da bane sen haraba ado koi RPI ke site ki su akoi chauna boli oin haijari illegal immigrants sinaba lady busing sida akoina anyone it may be X or Y akoi gi site ki ticket amta pizaroi